अहानबदा मरुओइबा पाउ सिदोकफा लोइख्रबा शिलोंगी राजबारी बुरी कंस्ट्रक्शन अमदी रेस्टोरेशन तौनबा मणिपुर लेंगा की कमिटी सेमख्रे शिलोंगी राजबारी की पुआरी मरुओइबदु येंगलगा लिसिंग अनि सुमना कुनगनी थोइदा पाइखतखिबनी हाइना GAD ना हाइदी अमदी मियाम की दमक मियाम न लेंगाक पा अफब लेंगाक अमा थमलसी हाइना MPCC की प्रेसिडेंट MLA के मेघचंद्र न हाइख्रे खुरुमजरी STB मणिपुरी पाउमिडिंग ताबिरिबा पुमनमकपु तराम नोकचरी पाउ संदोकन पिजरी सिदोकपा लोइख्रबा शिलोंगी राजबारी बुरी कंस्ट्रक्शन अमदी रेस्टोरेशन तौनबा मणिपुर लेंगा की कमिटी सेमख्रे थासी की तांग निपान फावबदा चही मरीफुल हेलकलबा मणिपुर ने इंडिया द तिनखिबगी खुदयेक मणिपुर की निंगथौ बोधचंद्र महाराज ना मतम अदुगी इंडिया लेंगा का खुदयेक पिनखिबा पुआरीगा सागोन नरिबा मफम अमा ओइरिबा शिलोंग द लेबा मणिपुर राजबारी सिदोखिबा थौदोक अदुना मरम ओइरगा लेपाक मियाम गी माइकैदगी लाखिबा वाकत कयागी मतुंगदा मणिपुर लेंगा के महुत डिपार्टमेंट की डायरेक्टर nganगोम उत्तमना चेयरमैन ओइदुना कमिटी अमा सेमदुना मणिपुर बावन रिकंस्ट्रक्शन अमदी रेस्टोरेशन तौननबगी कमिटी सेमख्रे मणिपुर की गवर्नर याब मतुंग इना महुत डिपार्टमेंट के जॉइंट सेक्रेटरी ने थोकपा ऑर्डर अदुना राजबारी असिगी हिस्टोरिक कंप्लायंसेस क्वालिटी कंप्लायंसेस कायहंदना मतम चाना थबक लोइशनबदा मॉनिटर अमदी सुपरवाइज तौनबा मरी लेनबा स्टेक होल्डर्स सिंग याउना सेमलिबा कमिटी असिदा महुत डिपार्टमेंट के डायरेक्टर nganगोम उत्तमना चेयरमैन आर्ट एंड कल्चर डिपार्टमेंट की डेप्यूटी सेक्रेटरी सुनंद थोकचोमना मेंबर सेक्रेटरी कमिटी असिगी मेंबर ओइना GAD की डेप्यूटी सेक्रेटरी क्लारा कोशोनी फिमू आर्कियोलॉजी की सुपरिंटेंडेंट के शशिकांत शर्मा अमसुंग PDA के एजुकेटिव इंजीनियर 1 nganगोम दिलीप मैथैना ओइगनी हाइरी हिस्ट्री अमदी हेरिटेज ऑफ द स्टेट ओइरिबा मणिपुर राजबारी शिलोंग की हिस्टोरिक इंपोर्टेंस की मतुंग इन्ना गवर्नमेंट ऑफ मणिपुर ना लिसिंग अनि सुमना कुनगनी थोइदा इंफ्रास्ट्रक्चर डेवलपमेंट ऑफ हेरिटेज कॉम्प्लेक्स राजबारी शिलोंग कॉम्प्रिहेंसिव प्रोजेक्ट ओइना पाइखत किवनी हाइना GAD ना हाइरी डेप्यूटी सेक्रेटरी जनरल एडमिनिस्ट्रेशन डिपार्टमेंट गवर्नमेंट ऑफ मणिपुर की चेरोल अमना मणिपुर राजबारी शिलोंग की हिस्टोरिक इंपोर्टेंस येंगलगा प्लानिंग एंड डेवलपमेंट अथॉरिटी PDA मणिपुर ना डिटेल प्रोजेक्ट रिपोर्ट DPR सेमखी DPR नॉर्थ ईस्टर्न काउंसिल NEC गवर्नमेंट ऑफ इंडिया द अप्रूवल अमसुंग फंडिंग की थाकी लिसिंग अनि सुबना कुनगहुमदोई की जुलाई थादा अप्रूव तौरखी DPR असे द कंपोनेंट अनि यावी कंस्ट्रक्शन ऑफ गेस्ट हाउस अमसुंग रिकंस्ट्रक्शन रेस्टोरेशन ऑफ एग्जीबिशन हॉल एंड गैलरी दी स्टेट गवर्नमेंट ना राजबारी बिल्डिंग असी अरीबा अमसुंग फिबम फत्तब ओइबना रिकंस्ट्रक्शन रेस्टोरेशन ऑफ एग्जीबिशन हॉल गैलरी पाइखतखी कंपोनेंट अनि इंफ्रास्ट्रक्चर डेवलपमेंट एट हेरिटेज कॉम्प्लेक्स राजबारी शिलोंग असी MS Maitel Construction Limited ता लिसिंग अनि सुबना कुनगा हुमदोइदा सिनखी अहानबा कंपोनेंट कंस्ट्रक्शन ऑफ गेस्ट हाउस लिसिंग अनि सुबना कुनगा मरी दगी हौखी हौजिक लोइशलकपगी फिबम यौख्रे अनि सुबा कंपोनेंट ओइना पाइखतपा हौरकपदा बिल्डिंग की हेन सोक्सिलबा सरुक लौथोकपा हौखी अदुबु स्ट्रक्चरल एलिमेंट्स सिंग अदु साब माननबा मरम ओइरगा लेमहौरिबा सरुकसिंग निंखाइरकपा याबगी फिबम ओइबना सिदोक्तबा यादबदगी मैनुअली ओइना चेक्शन न थबक पाइखतखी सिदोकलबा वुडन डोर्स विंडोज वॉल प्लेट्स न चिंगबा मथंग सिजनबा याननबा चेक्शन न थमजिली लोइनना अरिबा स्ट्रक्चर अदुगी फोटोग्राफ वीडियोग्राफी लोइनना निंगथीजना लौदुना डॉक्यूमेंटेशन तौरगा थमखी हौजिकी ओइना हिस्टोरिक बिल्डिंग असिगी थबक लेबख्रे मणिपुर राजबारी बिल्डिंग शिलोंगी मॉनिटरिंग एंड सुपरविजन कमिटी फॉर रिकंस्ट्रक्शन रेस्टोरेशन सेमख्रे कमिटी असिना हिस्टोरिकल रिकॉर्ड्स ओरिजिनल स्ट्रक्चर की फोटोग्राफ्स की मतुंग इन्ना ओरिजिनल बिल्डिंग दगी मटेरियल रिकवर तौबसिंग सिजनरगा ओरिजिनल आर्किटेक्चरल डिजाइन हिस्टोरिकल फीचर्स डायमेंशन सोखंदना प्रेस्क्राइब टर्म्स ऑफ रेफरेंस की मतुंग इन्ना थबकसिंग पाइखतपदा यंगशिनगनी हाइना मखा तारकली मणिपुर राजबारी सिदोखिबगा मरी लेनना NPP मणिपुर स्टेट की कमिटी सेमदुना असेंगबा खंगतोकनबा थिजिनबा हौरगनी
NPP Manipur State President Yumnam Joy Kumar na thokiba order amana Shillong Red Land laiba historical structure oiriba Manipur Rajbari building sidokhibaga mari leinana sidokhibagi likhun thidoknaba NPP Manipur State Union na fact finding committee assembly committee asina sidokhiba amadi nauna sagani hairiba asigi detailed information khomjingani aduga committee na numit 15 gi manungda report amadi recommendation submit tawgani committee asigi chairman na MLA Khuraizam Loken na oigani committee asigi da member na MPP Manipur gi general secretary RK Rameshwar Rushel Haishnam Ritika Yumnam amadi executive member U Ramesh na oigani hairi Scheme khara lauthoklam Manipur Santi Purakani haibadi yaroi Santi leitrabadi Manipur saukhatpa ngamloi miyam gidamak miyam na lengakpa leibak ama chemlasi haina MPCC na president MPCC ki president MLA K Megachandrana thanga Asia pangthokpa board chor gadhi chor nationwide signature campaign ki thauram da haikre Team Uttam Kumar Ningthauzam Manipur Pradesh Congress Committee amadi Thanga Block Congress Committee ani gi mityeng makhada Kaibul makha lekai da leiba Thanga Lawai Asia da lakadoriba general election da mirep oinaba sem sariba Ningthauzam Uttam Kumar gi yumda pangthokpa thauram da MPCC ki president MLA K Megachandrana makhata na phongdokhibada Shillong gi Manipur gi Rajbari Manipur gi history ga sagon nariba yum thugai ba haibasi BJP gi lengak asina miyam gi Lamtum lut taunanaba hotnabada aikoigi itihas thupchinnaba hotnaba thawong amani Kanglup Shuna leiminariba Manipur machoi tahaliba asi BJP lengak asigi mathong huktaba thawong ni hairaduna haujikti dynamic oiva youth leader khanduna secular oidaba Kanglup amaga khatna hanba asigumba lengak asi muthatrabadi Manipur soidana mutlagani haiki development tawdraba ising pithakna na bohonadraba ising isau kanna na bohonadraba longmi singi awaba tabada compensation pi na bohonadraba di kari ki tax lawri thika khara ki damak karor kunnamuki thika khara tawdraba bohonabada ari gumba itihas oiba protect tawraga laigada base thugai ki base mipum khuduma ki thamoi da nai sanvidhan yadaba asumba leiga ka se maru phukna muthat patai अकोई थेंगनगदोरिब लांजंगसे मियाम मसुं करप्शन नि इट इज नॉट एट ओनली बीजेपी एंड द कांग्रेस भारत की प्रधानमंत्री था कुंग मापन गायरग नोमलामग पुंजा खर कोइरमग कॉस्मेटिक खर तैरमग लबी थोंग चखुत थौरांग स्कीम खर तौरनी हायरगा मणिपुर चखुत पे याबरो Thanga Asia intending candidate oiriba Uttam Kumar Ningthauzamna leadership ki ahangba ama Thanga Asia leirakpa matam sanglakle Thanga Asia miyam gi muhut oikiba sing masagi oiba kanaba launana ba amadi miyam bu namduna leiraga yagani khanbana anamba Asia ama oirakpa kuirakpana chumnagi mapal thongi oiba chen chongbana miyam gi thabak tawba yaraktabana mahak electoral politics ta changlakpani haina makhata ke mayamna wakal khanthabiraga kanagi akhoi kana thagatlaga akhoi mihut oina akhoi pokholoi oina kana thagatlaga di achumba thabak tawgani kana thagatlaga na matik chai mi mamangda akhoi thanga kendra se kai ba chopaga leiba se kaibulum jaw se smaina leiba se kuirabani mayam wakal taba matam yaurabani aduna mayamna lupa lising tara kun da mina hak leibagi rajniti do matam hele yadre akoigi kendra gi thabak tawgadawba kendra dagi thokraga Manipur gi level amada yawna thabak tawgadawba mi khangatlaga thagatsi IDP singi chakthong DVT tauragani hairiba taramna oi IDP nattaba singna ayetpa pibiganu Churachandpur dagi lanjelakpa sing mathang thadagi fabricated house ta hongjilagani haina IDP singna phongdokre Churachandpur dagi lanjelakpa singi lup manga gi apunba oiriba Churachandpur Maitai United Committee Moregi Committee on Protection of More Victim amasung Maitai Council More na saruk yaduna Manipur Press Club ta pangthokpa paugi mifamda Churachandpur Maitai United Committee gi convener
loina nabaning thauzamna haikibada government na internally displaced person singi nomagi oiba chana thakna ba piriba miyoi amagi lupa chama asi banki khudangda masa masa gi bank account ta DBT tauraga piragani hairiba asi IDP singna taramna oi isa isa gi account ta pirabadi isana isa gi darkar oiba leizaraga सिजिन्नब ngamlagani haujikchu isa isa na hona jaraga hingjari masida natragati masida nungaitribadi lanjelakpa singi haikru manada yomlaga piriba chakthung asida DBT tauragani haiva government ki fireb asida IDP natba local gi miyoi kharana khujin thorang manaba maongda athingba apanba piba asi tauhaningde masidi laibak thibani masida natana DBT taukrabadi relief camp ki Konlik season nava yaroi lekai gi ising season nava yaroi leitaba yaurak pada potloiba yaroi haiba asigumbadi taubiganu relief camp ta leizari ba asi yamna wani hinglibani PR government lakpadagi relief camp ta leiba sing changba yaraba mafam singda chahi asigi December tha phawbada hongjilaga changba yakhiroidaba singna Churachandpurdagi Moredagi lanjelakpa sing mathang chahi gi March thagi matung Khanagani haibalai aduna karamba matamda hanjingani haiba tambangamdri lengak nasu Churachandpurdagi lanjelakpa singi leinanaba mangmangi lengak matamda saba loiraba sangadana leiriba prefabricated house tha asigi manungda sangabiro sangadrabadi IDP singna namduna hongjilagani haina makatarakli Mamang government leading either prefabricated house haraga loishallaga sangada bi lerise asije handaki thamunum sida sangabiro natabo ibu taragadi akoi IDP singja relief camp gi loina tholaga moina saba loiba prefab sida akoi lesallagani haba se akoi distribute DC gi through the akoi kano thagre ba se onji prefabricated house already 90% saba loira bana PR lakpadagi sangawa yada bana adu don koi na ajina sangaro singiga maramdi akoi hujik community hall amada akoi mi kunthra ni phu yam thaise borana kharaga Pina kharaga leibise chahi ani makhai sujale aduna ekoi yumda changdi ngai matam khizak tang sidi ekoi prefect gyan thana leijage maramdi family gi gano su amata leitere secretary su amata leitere ai watana bham jam ta leitere handa thamun sida prefect se moina hek kano tokrwa mathang tha dagi ekoi moina sangaru gira ekoi isan oina changaga leirani prefect Committee on Protection of More Victim gi thongam Buddha Maitena haikibada chahi ani hanjilaklaba relief camp ta leiriba singe lengakna interim relief oina imung amada pigani haikiba lupa lakama adugi ahanba phase ki oina lupa lishing kunga manga pikiba adugi phanghaudriba singda handaki Diwali ningol chakau bakum hai yawbangam janaba pithokpiyo hairi hari buwal hori ba lishing kun manga sisu yaragadi laiba Diwali kumai aduga akogi leitai gi ningol chakau ba sigi mangoina na akoi kitang awaba spok na ba yargadi hari ba lising kun manga khawat pasisu pithok piu haina koi sarkar da hajini han phangkraba singsu yargadi piba yaba kari gumba relief interim oigera natragana second phase oina lising kun manga se piba yaba disisu bibiradi akoi gi awab se khadi kokani haina koi sarkar da chingsinjari koina pamjabasi lanasi athu matam da lotion biraga akoi bu isa isa gi yumda ingna sikna koi hane gi phibamda hanjalambada athu matamda palibelenga asina sinbiyu habisi jokoi apil tawjari Mashagi mayum da hatoklaga thamlamba Dr. Angom Rita hatpada chenava singh chairak piu haiduna United Club of Yai School amadi Yai School apunma maira paibina sinduna wakat mifam phamkre wakat mifam ga mari leinana Yai School apunba nupi lup ki convener Ma'am Tombi no maithemna retired tawraba nupi ama mi Kungna taba mafam da leiba mayumda hatlambagi thaudok asina lamdam asida nupi khudingmak hingbada akiba faure thaudok asida chenava sing pharaga ahakpa cheirak pidrabadi tungda atai thaudok thoklak loi hainingai leite mara leiba sing athubada thidok piyo hairi mamsa sambarda chatlingai da halakpa kanda siraga magi kada ingna ing marakta taraga leirambani adubo asigumba miyoi bana chatna da bas sajat chatana mi kungraba capital oiriba yaskun sida asumaina crime thoklaga di aikoi leiriba mayam se kamaina hingadori ge haiba wafam se thamjage aduna koi yaskun akunba maira paibigi taraptagi akoi na pamjari ba se asuk sathina halamba mihat se sahing ngahing jaba dumaina tawraba mi singjibu mari leinaba department amadi government ke site ki capital punishment PBO haiba wafam se thamjage
State level launching of National Deworming Day second round 2025 ki thauram Lamphel ge Heritage Hall da pangthokre. Child Health Division, National Health Mission Manipur and Directorate of Health Services Government of Manipur na sinduna pangthokhiba thauram aduda Director Health Services Dr. M. Hemant Kumar na thauram ashi Health Directorate khaktana pangthokpagi mahutta Department ahum haibadi Education, Social Welfare amadi Health Directorate ka punna khutsamnaraga pangthokpani. Health awareness ki wakhalon ashi lamdam ashi gi mipum ayambada leire haina loba yarabasu matam ki honglakliba lifestyle ki matung ina makal makha kaya gi leina tina kaya amasu thorakli angang sing da toina nagan balaina worm infection asina angang singgi masama u da shokhalli. State level launching of National Deworming Day 2025 ki ahanba round da lakh nipan target taubada 93% phangba ngamduna yamna chawna mai pakpa masu oiki handaki ani suba round ani asidana lakh mapan gi target thamli pangthokliba campaign asi lamdam asida leiriba mama mapa oibasingna makhoi gi pikliba ngang singbu karamna hairiba leina tina asidagi karamna ngakthokani haibadu mamut tana khanghanbani India da amadi lamdam asida leiriba ngang singi amatta khakta ngairaba asigumba deworming gi tin hidak asi matam chana thadoktuna makhoibu masama upana tinjang kaijang dana thamba haibasi pangthokliba thoram asigi maroiba pandamni hairi koi hek pokpadagi na siba bawgi care se koi government India gi program to loi cover to weba it's and every post koi cover to no ba koi photo jari ne ba adagi pokpada soina ra pa akoi angang sing se moi so koi na district level da DIC na Early Intervention Center District ki amasu koi thamjari ko loina ma government udana mai ngamna ba pose koi sasarani aduna high program sing ase public ta kamai yonga dagi harga di koina koi World Health Organization wagera Ministry of Health and Family Welfare wagera matam yu sana ba topic se toraga high ba cover to ba topic to adune ba koina mayam share to minari se District Health Society Thoubal amadi Evergreen Flower School Thoubal ningombam ani na punna sinduna National Deworming Day 2025 ki second ani shubha round ngasi Thoubal ningombam da leiba school asigi complex da Eliminate STH Invest in a Healthier Future for Children haiba theme da pangthokre. Thoubal district ki manung da leiriba chahi amadagi tara mapal fawagi manung da leiriba angang lishing marifu henbada Alvendazole tablet pizza baga loina na pandam amsi thamduna hogdokhiba thauram aduda JEO Thoubal A Achauba CMO Thoubal Dr. Y Nokul ICDS Cell Thoubal gi DPO TH Romita Devi Evergreen Flower School ningomam gi headmaster Thongam Chandra amadi District Hospital Thoubal gi MS Dr. W Ruhini Kumar na athoiba mithung singoiduna saruk yakhi thauram aduga mari leinana JEO A Achaubana leingak na ngang singbu na de yektana leinana bagi damak thaurang kaya paikhat le thauram asisu angang singbu layong kaya dagi kannana ba thaurang amani maram asina angang singna deworming gi hidak asi soidana chagadabani amadi mama mapa oibasingna su chection na logadabani haiki amadi medical department na matam dagi na koigi hachang thanana ba kari tawgadagi til laigadra iwa kadra haibada singase masi matam dugi oina na koigi laik action tabada mapung khanam gi lamata du teacher ga labane hachang da iwa kaga adagi koina lairik pa bada hachang suan thaba asigumba hachang noi thaba mayam se masi thol kan bugi lamata koina deworming si tawbani hachang jina maru ni hachang faragadi nangna lairik pa ningba wona ningba punda makto mapung kha ngamgadori bani aduna koina sarkar na paikalai ba sigumba til leitanabagi albendazole tablet deworming tablet chabase masi soiba yade Silongi Manipuri Rajwari Thugai gi matang da PDA na sengdorakli badu mayek sengde haina Kanglai People's Confederation Kapeko na Fothadorak Pachirol amana fongdorakli Chirol asina makhatara duna chahi sudabadagi UNESCO na World Heritage Site ama oina lauthoktrabasu Manipuri singi thamoidadi Silong Manipuri Rajwari haibasi thamoi da haktuna leikraba puwari amani adubu ikhang khanghaudana PDA na numit kharani gi mamangda JCB season aduna uful thana thugai khiba aduda Manipuri singi thamoi da khamtheng na nungaitaba amadi yengba ngamdaba fawi lamdam asigi akhang hai sing archaeologists sing historians sing amadi scholars sing thoraktuna chap chaba warep ama lomina hoba matam oire loina na hanagi structure thugai bada January basingi mathakta Manipur government na thizinduna achumba puthokpiyo hairi
All Manipur School Student Transporter Association AMSSTA gi Nipan Suba AMSSTA Day gi Thauram Development Committee Community Hall Pasoi Part 2 da pangthokre. Thauram aduda miyam gi thabak tawriba RK Rameshwar Singh AMSSTA gi President Maivam Kennedy Singh na maruoiba miyoi singoina saru yakibaga loinana miyoi kyasu saru yakhi. Thauram adugi manung chana All Manipur School Student Transporter Association gi laikhidraba member singi photo dasu laisu katuni kai khumnabu utki. Loinana laikhidraba singi imung manung da association gi maikai digi angamba khudol pot singsu tamki. Thauram aduga mari lainana AMSSTA gi General Secretary Jimina Thauram ashi association asigi laikhidraba member singi mafam da ikai khumnabu utpa amasung imung manungda angamba mateng pangbana maruoiba thauram oiraga pangthokpani. Mahakna makhatana association asida kanagumbana maram chadana sel toina khainana bahonabana association asi awaba oire miyamgi seva tawba ngamnanaba cooperation PBU haina makhatarakli. Tasengna school van service thawriba kangbuze labor class ni tasengna hakandadi aduna even nongma hijira suba mi mana punjillaga thamna phangi paisa do adu yong van service to mi ne lemba nateba tawda yadabagi family puna one of the sea services chatharak pani adubu yamna paisa chauna thokpa yam kaina income lakpa akoigi kari hatare karbar wala gi type to ubiraga school van service to kangbu sida paisa nungsa gi mateng pangbi oina chumna hairam badigi hendorokna hauji life threatening oiba akoigi thodok mayam ma khoi thokpa yaure masigi posidi tasengna khoi tahoningde aduna hauji leibak ki ningbiri balchinau sing sel mateng nibiri sing school van service tagi di madu tobiga nu oina mayamda appeal tawjagi aduga karigumba haiba posina makhata na sum chatharagadi Manipur gi laima isdagi school van service se matam chupagi lep khiba yabe possibility bau lai nai thamjage. Dr. Yumnam Lokendro gi yumdang ashe yupung mangarom tabada nongmai kapsilambagi Mayokta apunba nupi lub uripo kumantem laikai yambem laikai maning laikai na sinduna uripo kumantem laikai da wakan mipam pamkre wakan mipam ga mari leinana uripo kumantem laikai apunba nupi lub ke secretary Salam Kamalana mi kumna taba mafamda yumda nomai kapshin bigi thaudok matungda amuk tawbiganu miyamda aki akhang thokhan bagi mahuta wari shanaraga loishilo haike. Dr. Yumnam Lokendro gi machanupi Priti Yumnam na haukiba October 3 da makhoina pikiba demand letter amagi paukum pirakte Dr. Nomai Maru Chani hairambadagi kanashu lakhidre hanasu demand letter piramba leitabana Kanaga wari shanagani khangdana leidingaida ngasi ayuk nomai kapsilambani hairi. Hauzik Dr. Lokendro gi yum safe oidaba maramna Manipur lengak na matik saba security PBO hairi. Abdi moina demand letter thagi bani hai demand letter thagi bado akoina response pirakte na aingonda haibirami mana sumana doctor sumana akoina taw poche yadragadi doctor ma'am nomoina kapi kholi hai aingonda hairame bisada ado kona dui matungda aina nungdinda bujiti kana halam leite nungdina lakbu hai matuma nupa jo mon jo halakidre sigisna tari ahumda thokiba pone phana nungainda ba legasu ko isa isa unara wari sana bana phagadra ju khanjai among hanju tawbiganu kanano karino habe sengdo han sendok pirao che che supi piram de khoida na hanamala ga isa ga thengna jabane adamana ingonda smaina demand tawraga paisa pida badi doctor ma'am se nomai kapi khangra khangda ba ju hanga mengoda aduma harame che yawrakte Malemda khwaidagi wangba sambalai sapin hauhanba ngambagi Guinness World Record fangkraba kumbidagi moirangthem Okendrona Araiba pambai sizinaduna hauragliba mahiroi singda science ki wakalon lehendana bahotnari primary thaktagi hauna mahiroi singda innovative oiba idea semgatnaba hotnabagi thaudang lobada Bollywood amadi atai film industry singda mahaki punsi wari da yumfam oiraga film oina puthokraba Ladakh Sonam Wakchuk kumna Moirangthem Okendro su mahakna tamjarakpa horticulture gi wakalon kumbida leiba sambalai shapin school gi mahiroi singda lehenba pamnaba hotnari hiramashida paudamama. This crossing lane is the gateway of historical Kumbi Polo Ground, and the left courtyard is the origin show, the tallest topiary in the world, the Manipur Sambalai Shekpil. Thana tamjaruba haijaruba mahi masing sing horakliba angang singde yamna laina khanghanba gidamakta Ladakh ki maming leba engineer innovator educationalist sonam wangsuk ningsingi asomna khoi Manipur gi oinasu Guinness World Record Pangkraba Moirangthem Okendrona
mahakna BSc Agri tamma matungda horticulture line da tongan ba phang kaya par matungda hujiknamu akhoi sambali sapin school gi mahairoi singda matau karamna akhoi horticulture gi oiba wakhalon sing ase yamna line phangba yai haiduna takli ahalaman singna direct haitana lau ubase ubada ai direct kitang hairaga lau ujage aduna ipana medical tamo haibadagi huralaga chelaga agriculture tamjarui Manipur Tribe and Development Corporation dai Assistant Agriculture Officer in a ledger me. Adedi 1991 da Assistant Agriculture Officer gi phama Horticulture Department da PB duna adei madudagi phangakpana ai pambi sida sambalai sembada igi mating oijeki adudagi ai Horticulture Development Officer gi pham phawba pujaramaga 2018 gi 31st December da ai gi service retire tawjera Syllabus khudingmak se loinamak mari lainare suppose sidaina thangta thesari basisu akoi thangta gi larik yauri syllabus ki manung chali adona hojik sisu akoi botany ne makoi syllabus ta yauri bani even nga yu i basisu loinamak khudingmak se loinamak akoi syllabus ka belonging oiba atani adubu laina horaga phajaba mai pakki bani Newton na apple lama tarakpu ubodegi prithvi gi gravity lei haibagumna arai bata makoi se adona ne aina sida asangba tinsinaba arangba manaba asangbasu arangbasu animak palhanba ina laina uhnaba ina sida ina demonstration ama thamjari basisa aina pamjabadi sambali sepil school dagi horak pangang khara prithvi gi machin tumba scientist khara dei putoke habasi yut khara di putoke basi masi ai wasak ni ai masi kari aina war record ngamaga aigi satrana di world record natragana apauba scientist am oibaga moidoribino habasi sigi pandam dena aina ngasi ahing tin tumba chaba khangjade sumaina oja mayam adagi intelligent akang ahi mayam hotnaba kanba mayam sidagi sharing toraga kari oithokpa yabagi aisu kaino ma tobudi yaina haina sumbama makoisu to honba sineba aina pamjari si oken rogi wakhalon asimak akoi larik hairaba matik charba mioi kyanasu tamdana horakliba angang singjida matau kramna yamna laina makoida wakhal lapsing piba ngamgadagi habju wakhan puthuanningi haibo wafam sidi thamjari nanaw thaudamga loina na pogdamjari ba ningthokram sana jabu mitai sambali chepin skun kumbi ISTV news lamlaki ucheksing fanaba lang thakpa singi mathakta forest department na drive chathaduna lakpagi sharuk ama oina ngasi Thawal Forest Division ki DFO Dr. Laisangthem Jishili ki meeting makhada Kakching Forest Range ki staff sing na drive chathaba hokhibaga loinana uchek phanaba thaklamba lang tararom phaгаtle Range Officer Sundar Huidrom na hauzik ningtham tha matam yokshilakbaga loinana miramdagi pairakpa lamlaki uchek sing lamdam asigi pat singda chaktaba lakpagi matam su yaurakle maram aduna kanagumba singna range asigi manung chana lairiba pat asingda amadi lavuk singda lang thaktuna uchek sing fabiganu hairi makhatana drive chathagigani hairaduna uchek phananaba lang thaklamba thengnarabadi logi matungena action laukhatkani hairaduna uchek phaba hat pasing Wildlife Act 1972 gi makhada chairak phangba yai maram aduna uchek hatpiganu lang thakpiganu hainasu miyamda appeal tawrakli Amarom dangarang numidang Sora Ching Mamang Delekai da Leiba MD Alaudin Kauba Miyoi Amana Laire Nama Leire Haina Pau Pirakpadagi Kakching Range ki Range Officer Aichunda Masa Chatuna Staff Singna numidang Pung Nipan ga minute kunrom tarakpada Lairen adubukan mangamkre hairi Hands-on training program, assessment, evaluation and question setting haibasida numit humni chatharakiba training program Manipur University ki court hall da loishin kre examination section Manipur University na sinduna pangthokiba thauram aduda training program ki coordinator Suchitra Wangkhem na NEP implement taurakpaga loinana UGC na ordinance ama shamlakpagi matung inna oza sing na learning outcome gi matung inna question sembagi mathau tarakpa madugi damak masagi initiative asi laubani
हौखिबा चाही अमा असिदा वाइस चांसलर अमदि एग्जामिनेशन कंट्रोलर की मखादा एग्जाम ग मरी लेनबा रिफॉर्म मयाम अमा इंट्रोड्यूस तौनबा होनखि ममांगदसु फेब्रुआरी थादा असिगुबा प्रोग्राम अमा पांगथोखरे तुंगदसु पांगथोनबा पांदम थमली महांगना मखाताना देगी सेशन असिदा प्रैक्टिकल अमदि थ्योरी द बेस तौरगा पांगथोकपनी बेसिक क्रेडिट हाइबसि करिनो चॉइस बेस्ड क्रेडिट हाइबसिना करिनो हाइबसिदगी हौरगा क्वेश्चन सेटिंग करमना सेमगनी हाइबा फावबा यावकी हाइरी लेपासी हौगलग्लिबा महैरोइसिंगबो अनोबो वाखल लौसिंग कया फंगहननबगी पांदमदा डिपार्टमेंट ऑफ स्कूल एजुकेशन एंड लिटरेसी मिनिस्ट्री ऑफ एजुकेशन गवर्नमेंट ऑफ इंडिया गा अटल इनोवेशन मिशन अमसुंग NITI आयोग पुनः खुसमनदुना हौदोखिबा बिक्षिक भारत बिल्टाथोन 2025 की थौरमदा बिष्णुपुर डिस्ट्रिक्ट के मादर्स प्राइड एकेडमी क्वासिफाइशु मणिपुर की ओइना खंगलबा स्कूल सिंगी मनुंगदा याउदुना ऑनलाइन दा सरुक याखरे थौरमगा मरी लेनना मादर्स प्राइड एकेडमी क्वासिफाई की प्रिंसिपल KH बसंतना ngasiदगी इंडिया पुंबदा हौदोखिबा बिक्षिक भारत बिल्काथोन 2025 असिदा मणिपुर की ओइना स्कूल खरा स्पॉटलाइट इंसुरेशन हाइना खंगतपदा मादर्स प्राइड एकेडमी यावरकपसी यामना नुंगाइबा फावी थौरम असिदा महैरोइसिंग असिदा टेक्निकल सेशन यावरी सेशन असिदा महैरोइसिंग तोंगान तोंगान हिरमसिंगदा ताकपिकी हाइरी मोइरांग मेजोर लैरक स्मॉल साइकिल स्केल इंडस्ट्रियल कम डेवलपमेंट कमिटी की माइकईदगी खुराई लमलोंगदगी हता मिनुथोंग फावगी लंबी परिंगी नागेता नियम कायना लमखोपचिंदुना साजिनबा युम कई अमदी दुकान चिंगबा तकथोकनबा चथरीबा इविक्शन ड्राइव असी मपुंग फाना अमदी चांग मानना तकथोकपिननबा मरी लेनबसिंगी पुनिंग चिंगसिलकली कमिटी असिगी सेक्रेटरी खेट्रमिम जॉनसन थादरोकपा चेरोल अमदा मणिपुर लेंगांगना इंडिया मनुंग अमदी मसिगी अकोइबदा मरु ओइबा लंबी सिंगी नागेता नियम कायना साजिलिबसिंग तकथोकनबा लौखलगलिबा थौरांग तरामना ओकपगा लोइनना थागतबा फोंदोकली अदुमोइनम खुराई लमलोंगदगी हता मिनुथोंग फावगी लंबी परिंग असिदा चांग मानना तकथोकपगी थबक्ति हौजिक फावबा उदबा फंगद्री मरुओइना तिलिपति की सरोक मिनुथोंगी अयामा मफमसिंग असिदा नियम कायना साजिलिबा युमकई दुकान चिंगबा असिदसु अकनबा मिटियेंग थमदुना अथुबा मतमदा तकथोकपगी थबक लौखतपिननबा मखा ताना मरि लेनबसिंगी पुनिंग चिसिलक्तुना चेरोलसना अपील तौरकली पावी मरक थना तेमा ब्रेम तंग लौसरी Shija Breast and Thyroid Clinic. Shija Hospitals now Breast Cancer Awareness Month asibu pangthokpa oina lakliba October gi tarik tara ga humdoi dagi tara ga nipan phawba loinana kunmari dagi kuntramathoi phawba free breast and thyroid cancer screening camp pangthokjagadauri. Mammogram amadi mari leinaba investigation singda 20% concession loinana procedures da 15% concession gi khudong chaba pizari. Breast and thyroid ka mari leinaba hakchang gi nungaitaba laibiragadi khudong chaba asi lobi hau akupa marol gi damak Shija Hospitals da paw phawbiro. होंगलक्लिबा पुंसिगी लंबीसीदा अरैबा चाबा याबा मखै चासिनरी अदुना हिदाक लांथक कयाम चादबा यारक्ते चासिलिबा सिंगदुना अदोमगी लिभरदा कयाम सोखली खंगबिब्रा लिभर नबु सोखलबा चानिंग थकनिंगबा फावदबा पुक नुंगाइतबा खोंग हांबा नुंगाइरक्तबा अमदी कुचु कुमेन सेंगहलक्ति खुदिंगमक सिबु ngakthokke हाइरबदी जोलिप 100% नेचुरल सिरप अमदी कैप्सूल जोलिप 100% natural syrup and capsule. Every eye in the region also deserves the best. Free eye screening camp from 13 to 14 October 2025, 9 a.m. to 3 p.m. at Shija Eye Care Foundation, Langol. Procedures and investigation the 15% concession Pizari, PMJY, RBSK, and PCB na impanel Tobiri. Akupa Marugi Damak, Shija Eye Care Foundation the Pau Pobiro. मतमगी नुंगसित नुंगसा अमदि अइंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तना थोहल्ली पुमनमक सिबु खुदक फहनबा ngamlaba Capidon Cup Syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon Cup Syrup thakpiu Capidon Cup Syrup ब्रेक की मतुंग अमुकहना तराम नोकचरी मखाताबा पाउदा DFO Chandel Nasinduna Chandel की ओग हिल क्रिश्चियन एकेडमी दा मालेम पुंबदा पांगथोंगरिबा इंटरनेशनल डे फॉर डिजास्टर रिस्क रिडक्शन की थौरम ngarang पांगथोखरे थौरम अदुदा DFO Chandel Dr. N Munal Maitei amadi ओग हिल स्कूल की फाउंडर प्रिंसिपल HD Francis नमरुइबा मियोइसिंग ओइखे थौरम गा मरी लेनना Dr. N Munal Maitei DFO Chandel ना हंतक चही की थमलिबा पांदम फन रिसिलेंस नन डिजास्टर थोक्ट्रिंगैदा चेक्शन ननबा थोख्रबा मतुंगदा सेमगत सागतपदगी हेन फई हाइबसी ताकली नेचुरल डिजास्टर सिंगदगी कंसी हाइरबदी चेक्शन बामदी ममुताना खंगबा चंगी आई अमा खंगबना आईगी इमुंग मनुंग यावना लेकाइबुसु खरा मखै कनबा ngamgani
National Disaster Management Plan 2019 na leipa asigi miyoi khudingmak pu asoi engam yauhandanaba pandam thamli Manipur su yuhar havigi zone manga gi manung da chanbana Jekshin ba amadi ngak thoknanabagi pambai sing ngak tuna thamba changi thauram asina punna saru yaminaduna akoi bagi saktam bu punna kanminasi hairi ngarang October gi tang taraga humdoida Haila Kandi gi manung channa leiva Shahid Vedi Complex ta Manipuri Autonomous Council Demand Coordinating Committee Assamna Shinduna lepa leitana chatharakliba Manipuri Autonomous Council tanbigi khongjanggi saruk ama oina ngasi sit-in protest pangthokre protest asida Manipuri Autonomous Council Demand Coordination Committee Assam gi chairman Kangabam Shanti Kumar Singh Working Chairman ADV Ngangom Ramakanta Singh Vice Chairman Kaisham Kandev Roman Luwang Okram Kanto Singh Nepram Muhindro Co-Convener Dr. Razu Kumujam Sunita Konthaujam Joint Convener Roshan Iram Treasurer Eni Tensingha Loina Haila Kandi District ki Coordination Committee asigi Well Wisher Oiriba K Swapan Singha and Bishwajit Singha amadi Jirivon Apun Maira Paibi ki President Ima Bimola Sharmana Lamjing Makhada Ima Maira Paibi Kya amasu saru yakibaga loinana branch amadi unit sing dagi YMCA gi Thauburoi amadi member sing Central Committee gi Fam Paiba sing sit-in demonstration adu da saru yaraduna mapung fahan ki loinana Manipuri Autonomous Council pidaba yaroi haibagi akanba kholau kya shu miyam punna lauminaki Manipur State Rural Livelihood Mission MSRLM Department of Rural Development and Panchayati Raj ki makhada Kaira Gram Panchayat amadi Thaungambi VLF Pandam VLF Thaujalvi VLF Laimarembi VLF Sinthangambi VLF amadi Lingjel Thoivi VLF kapuna sinduna nomigi oiva Convergence Mela ama Kairal Kaithel Lampa Community Hall da ngasi pangthokre thauram aduda SDO BDO Kakching Khardananda Posang Bamna Kaira Gram Panchayat ki manung da leiriba laikai ki self help group sing na semba village level federation sing na sinduna Manipur lenga ki leiriba tongan ba department sing na piriba scheme sing ki kanaraba sing haktheng na phanghanna ba honariba asida miyam na sukana ba lobi ho haiki Kherdanandana makha taraduna Convergence Mela asi khaktana tana Kakching City Block ki site gi su special gram sabha famkre yang coba pergi BPRP nama kerja ini Village Prosperity Resilience Plan na adu di makada pergi hari ba kari thagat ningba pergi cicang hari kari sahar ningba kari seven ningba kari hapan ningba maya madu koi November di mamang sida nataga November sida koi gram sabha maka hamga resi desu koi susui dana pergi village sing site tadi ci hazard view Khana chawba ibuda Wangbrel Suknu da leiriba ibudawgi mafamda leipak miyam na matam khara haikat leikat thauni thauram na chingba tauba yadana leiramba kaya adu ngasidagi hauna iraipa iraichana ibudawgi masaigonda lakpiduna haikat leikat tambiba yaragani haina khana chawba ibuda Wangbrel gi thaugallup Suknu na leipak miyam da thamlakli Khana chawba ibuda Wangbrel gi masaigolda ibudawgi mafamda haikat leikat tamba yanana ba pangthokkiba thauni thauram amada Thaugallup ke luchingba amana phongdorakibada ibudawgi matik mayai chana kanglon khudingi thauram khudingmakta hanjaba haibasi yaudaba yadaba maram leibana ibuda Wangbrel gi hana leiramba hanjaba oiramba angom purno maiteina masagi anabana maram oiraga matam sangna hanjaba yaudabana ibudawgi mafamda haikaleka thauni thauram tauba yadana leiramba adu hanjabagi fam thadokcharage hairakpadagi ibudawgi hana hidang oibiramba Khaidem Biramani Maitaibu Mayamna Hanjabagi Thaupuhanduna Ibudawgi Taupadraba Thauram Sing asi Pangthokpada yanare haibadagi matamgi matung inna iraipa iraicha singna haikaleka tamningba amadi iramdam iraikai asigi ibudawgi macha manai oiriba singna haikaleka tambada tauhaiba tauhaidaba phai phate haiba leirambadu ngasi kauba korong numittagi iraibak cha singna ibudawgi mafamda hairang leirang katpa thauni thauram tausaba yaragani haina pauselakli Thauram khudingmakta hanjaba haibasi yaudaba yadaba maram leibada loinana thaubu sing asu pangthokpada ereba Manipur ke khallaga mayamna khallaba khaidem berebu hanjaba ke thaupuduna thauram sing asi sukai kaidana pangthokpa haibasi su ngasi ekhada yara jare matamngi matu wenai reba ja singna haikat lekat tamningba
इरम द मसीगे मियोय सिंग न बावा हैरा कदिंग मदा तहुई दे फै फते तौदर लेरम बदो ngasi गौबो नमितगी दी इरेबा चा सिंग ना इदोगे मफम दा हैकत लेगा तंबीबदा यारेगनी Micro, Small and Medium Enterprises MSME Development and Felicitation Office Imphal, Ministry of MSME Government of India, Amadi Northeast Women Entrepreneurs Association Newa Manipur Chapter Ani Puna Kusam Naduna Chatharakpa Numit Nipu Mangani Oiba Nupi Shingtigi Oiba Crochet Traditional Dolls and Soft Toy Making Amari Lainana Entrepreneurs Sing SIP and Skill Development Program ngarang loishin kre thauram aduga mari leinana Newa Manipur chapter ki President Kangabam Bijaya Chanuna tham makhai chupna chatharakpa training program asida state asigi tongan mafam singda leiriba nupi singna crochet traditional dolls amadi soft toy sem sabagi training pikre training program asida saru yakiba mipum khudimangna training completion certificate su khujinaki MSME DFO Imphal के Assistant Director Manoj Sharma na Ministry of MSME की मखादा नुमित निफु मंगानी चुपना पांगथोकिबा ट्रेनिंग प्रोग्राम असी मरुओइना लमदम असिदा लैरिबा नुपी सिंगी खुदसा हैबा मसा मरोमदम लेपचबा ngamba एंटरप्रेन्योर अममम ओहेनबगी पांदमदा पांगथोकपनी ट्रेनिंग फंगलबा नुपी सिंग असी मखोइगी ओइबा बिजनेस अमा मपुंग फाना तौबा ngamduna hingnabagi lambi ama shemba ngamlagani haiki Kakching Khunau Umathel gi patadar singna masa masana lamgi mapu ama oina laurang shang tax thiduna matam sangna leiraklabasu pariba patasina OVC residential certificate na chingba amata tanthokpa yajiba si kari karamba asoiba leibagi no haina Kakching Khunau gi chawkha thaurang lup chathol na phongdorakli Kakching Khunau da pangthokkiba paugi mifam amada chathol gi media coordinator sinam babu machana phongdorakkibada babu machana makha taraduna hairiba patasing asi savada mari leinaba Laurang Shangi official sing matamduda allotment order yaudana local MLA na tauraga patasing adu shemkhibani haibasi pumna makna khangnarabani haina makhatarakli Committee Kakching Khunau atu matamda thupchin bana Kakching Khunau gi aphaba oigani development committee asigi marumdani MLA asina divide and rule policy sani bese miyoi kaya amada thikagi lang thakpiduna mayum thadokna scenery MLA asina Kakching Khunau da official contractor kaya CM labagi namnu thamiba ngakene haibase kaudaba fai Thobal district ki Yaripok to laiba Yaripok Government High School ki mahiroi singna sinduna school asigi handak chahi ki Teachers Day cum annual literary and cultural meet School asigi campus ta pangthokre thoram aduda wangkhem kendra ki MLA ke Meghachandra JDO Zone 3 Thobal Yengkhom Achauba Deputy Inspector of School Zone 3 Thobal and Rajen amasung Yaripok Government High School ki Headmaster Sorokhaibam Premjit na maru iba miyosing oina saru yakhi thoram gi saru amo oina mahiroi singna oza sing da khudol pot tamki mahiroi singna saireng thiba amadi cultural program sing su utpana mapung oiba thoram sing oikhi Manipur State Sumang Lila Council na sinduna Sumang Lila gi lamda saknai raba saisakpa Haikrujam Joy Kumar Maitayna ikhang khanghaudana leikidabada state ki thakta Sardhanjali kattuna awawa phongdorakpagi thoram pangthokre leikidrabaki Yumnam Khunau Mayai Likai da leiba yumda pangthokkiba awawa phongdokpagi thoram aduda Sumang Lila Council ki President Laitram Tomba amadi Lifetime President PH Gunachandra Sharma na mithunglen sing oiduna amadi Sumang Lila bu nungsijaba artist sing member sing na saruk yaki Manipur State Sumang Lila Council ki Lifetime Secretary Sagrakpam Hemantana thoram gi warol thamkibaga loina na saisakpa Haikrujam Joykuma Maitayna Sumang Lila gi dama kathok piramba kayabu sing thaki amadi mahakna ngalingai matamda Sumang Lila labu awang bathak ta pukhat na bahona rambada lauram bathaudang bu ningsingli haina phongdokhi officer sing nang option na rakuma tamda lenga ulai sing nang option na rakuma tamda Sumang Lila na ano ba lambi kaya to piduna na koi na setli ba lambi ro dugi handur u apa ba lambi somda leire haiduna Sumang Lila na tatna paujen piduna laki Sumang Lila bu mun na yengjaraga hawmadagi na loyo pauda masit asengba asigumba apaba sinjak ama sana satlaba society do yamnamak mai pakpa society mo oigani haibagi paring pathapta samjil akiba leader kaya angak papangna Sumang Lila gi pidam lorga phawkiba yauki Mini Ground Seva Club Nachauda Social Educational and Rural Development Organization Nachauna Mera Yuva Bharat Bishnupur ga khusam naraga Bishnupur Block Level Volleyball Tournament 2025 loishin kre
Thauram aduda former Administrative Committee Nacho Jilla Parishad Member Laishram Menjo, ex-Pradhan Nacho Gram Panchayat Nomaitem Ranjit Singh amadi Khwairakpam Ningthaurem basu saruk yaki. Sewa Club versus Serudo Nacho na sanakiba final match da Serudo Nacho na Sewa Club Nacho bumaithiba piduna tournament ki mapu oikre. Loshilakpada maroiba pausing amuka hana pizari. Sidokpa loikraba Shillonggi Rasbari Buri Construction amadi Restoration taunaba Manipur Lengaki Committee semkhre. Shillonggi Rasbari ki puwari ki maru oibadu yenglaga 2022 da comprehensive project oina paikhat kibani haina GAD na hairi. Amadi Miyam ki dama miyam na lengak pa afaba lenga ama thamlashi haina MPCC ki President MLA ke Megha Chandra na haigre. Hausi pawgi na ISTV na pizza Manipuri paw matang solution jari mining tabiram liwapum na magpu amukana kurum jari.